ꯃꯌꯥꯝ ꯉꯁꯤꯁꯦ ꯌꯥꯎꯁꯪ ꯃꯉꯥꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯦ ꯑꯗꯣ ꯌꯥꯎꯁꯪ ꯃꯉꯥꯅꯤ ꯆꯟꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯍꯂꯤ ꯏꯁꯩ ꯇꯧꯋꯦꯕ ꯑꯗꯣ ꯍꯂꯤ ꯏꯁꯩ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯀꯣꯃꯦꯗꯤꯌꯟ ꯍꯦꯄꯤ ꯔꯥꯖꯦꯟ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯥꯁꯨ ꯌꯥꯎꯅ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯄꯨꯂꯞ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯍꯂꯤ ꯏꯁꯩ ꯁꯛꯄꯤꯔꯝꯃꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯅ ꯀꯊꯦꯡ ꯑꯝꯇ ꯂꯥꯛꯅꯗ꯭ꯔꯦ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯅ ꯁꯤꯜꯂꯒ ꯁ꯭ꯄꯣꯔꯠ ꯇꯧꯕꯗꯣ ꯑꯗꯩꯗ ꯂꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯈ꯭ꯔꯦꯕ ꯅꯥꯀꯊꯦꯡ ꯑꯝꯇ ꯆꯠꯅꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯁ꯭ꯄꯣꯔꯠ ꯌꯥꯎꯕ ꯆꯠꯆꯔꯨꯏ ꯑꯗꯩ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯨꯡꯗꯒꯤ ꯃꯩꯔꯥ ꯂꯧꯈꯠꯄ ꯆꯠꯄꯗꯣ ꯑꯗꯨꯁꯨ ꯌꯥꯎꯔꯨꯏꯕ ꯑꯗꯣ ꯑꯗꯨꯒꯤ ꯃꯩꯔꯥ ꯂꯧꯕ ꯆꯠꯂꯨꯕꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯒꯤ ꯁ꯭ꯄꯣꯔꯠ ꯁꯥꯟꯅꯕꯒꯤ ꯏꯚꯦꯟ ꯈꯔ ꯃꯈꯜ ꯃꯈꯜ ꯈꯔ ꯁꯥꯟꯅꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯇꯦꯛ ꯃꯇꯦꯛ ꯍꯥꯞꯆꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯃꯤꯟꯅꯔꯁꯦ ꯀꯦꯃꯦꯔꯥꯃꯦꯟꯁꯨ ꯅꯝꯕꯤꯔꯒꯦ 시 ꯌꯨꯝ ꯁꯥꯔꯤꯉꯩꯗ ꯏꯁꯣꯝꯒꯤ ꯂꯩꯔꯤꯉꯩꯗ ꯄꯣꯔꯇꯥꯜ ꯋꯥꯏꯕ ꯂꯥꯛꯈꯤꯕ ꯅꯨꯄꯥꯗꯨꯅꯩꯁꯦ ꯃꯟꯗꯤꯂꯥ ꯑꯣꯏꯅ ꯑꯅꯤ ꯇꯧꯅꯤ ꯏꯁꯩ ꯇꯧꯔꯝꯕ media coverage tꯧꯗꯨꯅ ꯂꯥꯏꯚ ꯊꯥꯒꯠꯄꯤꯌꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯈꯣꯡꯖꯣꯝ ꯃꯇꯥꯡꯗ ꯆꯠꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯄꯨꯈ꯭ꯔꯤꯗ ꯂꯣꯏꯕꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯂꯥꯛꯐꯝꯗ ꯌꯣꯟꯒꯗꯕꯅꯤ ꯑꯗꯨꯅ ꯂꯥꯏꯕꯨꯡꯗ ꯇꯔꯦꯠ ꯑꯍꯨꯝ ꯊꯣꯛꯑꯒ ꯔꯥꯎꯟ ꯑꯍꯨꯝ ꯀꯣꯏꯒꯗꯕꯅꯦ ꯇꯔꯦꯠ ꯑꯍꯨꯝ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯦ ꯈꯨꯡꯒꯪꯒꯤ Nick tadi ada kok Nick.
펜 한번 펜 정호 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 저거